ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯊꯣꯛ ꯂꯥꯛꯆꯔꯤꯗꯣ ꯃꯌꯥꯝꯅ ꯁꯤꯗꯤ ꯄ꯭ꯔꯦꯡ ꯀꯣꯟ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯄ꯭ꯔꯦꯡꯁꯤꯅ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯁꯤ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯦꯡꯁꯦ ꯑꯩꯈꯣꯏ ꯁꯤꯁꯇꯔꯒꯤ ꯃꯃꯥꯟꯅꯕꯤꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯣ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗ ꯌꯦꯡꯉꯁꯦ ꯑꯩꯅ ꯁꯤꯁꯇꯔꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗ ꯍꯧꯅ ꯑꯩꯅ ꯈꯟꯖꯔꯛꯄꯅꯤ ꯍꯥꯏꯔꯒ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ 이세이한테 보세요. ꯍꯜꯂꯣ ꯍꯜꯂꯣ ꯁꯤ ꯅꯟꯗꯤꯇꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯍꯧꯖꯤꯛꯁꯤꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯕꯨ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯋꯥꯔꯤ ꯁꯨꯝ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯀꯩꯅꯣ ꯅꯟꯗꯤꯇꯥꯁꯦ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯐꯦꯟꯁꯤꯌꯔꯗ ꯀꯥꯕꯤꯔꯛꯏꯀꯣ ꯀꯥꯔꯛꯑꯦ ꯑꯩꯁꯦ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯅꯟꯗꯤꯇꯥ ꯍꯣꯏꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯛꯑꯦꯕ ꯑꯩꯁꯦ ꯑꯗꯣ ꯅꯟꯗꯤꯇꯥꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝ ꯈꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯑꯗꯣ ꯍꯥꯏꯔꯛꯄ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯤꯁꯤꯗꯤ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯑꯩ ꯃꯥꯃꯤ ꯌꯥꯝ ꯂꯦꯝꯃꯦꯗ ꯀꯛꯊꯠꯈ꯭ꯔꯦ ꯃꯥꯏ ꯑꯗꯣ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯃꯌꯥꯝ ꯍꯟꯕ ꯊꯧꯅꯥ ꯂꯩꯇꯅ ꯇꯧꯁꯜꯂꯒꯦ ꯆꯠꯂꯦ ꯍꯜꯂꯣ ꯍꯜꯂꯣ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯑꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯛꯇꯪ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ ꯃꯤꯅꯤꯠ ꯑꯅꯤꯗꯪ ꯁꯥꯟꯅꯁꯦꯅ ꯇꯧꯕ ꯑꯗꯨꯅꯤ ꯍꯣꯏ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯁꯤꯁꯇꯔ ꯑꯩꯅ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯉꯩꯗꯩ ꯁꯤꯁꯇꯔꯁꯦ ꯁꯨꯝ ꯌꯦꯡꯖꯩ ꯈꯣꯠꯂꯦ ꯇꯥꯕ꯭ꯔꯣ ꯁꯤꯁꯇꯔ ꯇꯥꯏꯌꯦ ꯑꯩꯅ ꯖꯨꯅꯤꯌꯔ ꯑꯣꯏꯔꯗꯤ ꯁꯤꯁꯇꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯖꯔꯛꯄ ꯑꯗꯨꯝ ꯍꯥꯏꯒꯦ ꯈꯟꯕꯗꯣ ꯑꯩꯅ ꯃꯇꯥꯡ ꯆꯥꯗꯦꯅ ꯑꯃꯨꯛ ꯍꯥꯏꯗꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯦꯅ ꯈꯜꯂ ꯁꯤꯁꯇꯔꯒꯤ ꯅꯝꯕꯔꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯊꯤꯔꯒ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤꯁꯇꯔ ꯍꯧꯖꯤꯛꯁꯦ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯇꯥꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯑꯉꯥꯡꯅꯤꯗ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯃꯈꯛꯇꯪꯅꯤ ꯍꯦꯜꯂꯛꯏꯗꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯄꯣꯠꯅꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯆꯤꯡꯉꯦ ꯅꯪꯅ ꯀꯥꯏꯗꯒꯤ ꯑꯩ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯈꯣꯡꯖꯣꯝꯗꯩꯅꯦ ꯔꯥꯀꯦꯁ ꯀꯧꯋꯦ ꯈꯣꯡꯖꯣꯝꯗꯒꯤ ꯔꯥꯀꯦꯁ ꯈꯪꯗꯦ ꯍꯣꯏ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯑꯩ ꯈꯪꯅꯕ ꯂꯩꯕ ꯁꯤꯁꯇꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯟꯖꯔꯛꯄꯅꯤꯅ ꯑꯩꯅ ꯁꯤꯗ ꯑꯩꯅ ꯅꯍꯥꯟ ꯉꯥꯏꯖꯔꯛꯄꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯇꯥꯅꯤꯡꯗꯦꯍꯦ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣꯕ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯑꯩꯒ ꯈꯪꯅꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁ ꯄꯛꯇꯦ ꯅꯪꯒꯤꯗꯣ ꯈꯥꯏꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕꯅꯦ ꯑꯩꯁꯦ ꯈꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯅꯦ ꯇꯧꯔꯛꯏꯁꯦ ꯁꯤꯁꯇꯔ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯦ ꯌꯥꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯁꯤꯗ ꯈꯪꯅꯕ ꯂꯩꯔꯁꯨ ꯈꯪꯅꯕꯗꯣ ꯑꯩꯒ ꯑꯗꯨꯝ ꯈꯪꯅꯔꯁꯦ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯅ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯌꯥꯗꯦꯍꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯁꯛꯁꯨ ꯈꯪꯗꯅ ꯑꯗꯨꯝ ꯈꯪꯉꯦ ꯑꯩ ꯅꯣꯡꯃ ꯑꯗꯨꯝ ꯀꯣꯏꯔꯛ ꯅꯪ ꯐꯣꯟ ꯇꯧꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯌꯦꯗ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯑꯩ ꯁꯤꯁꯇꯔ ꯅꯍꯥꯟꯗꯩ ꯍꯧꯅ ꯑꯗꯨꯝ ꯈꯟꯖꯔꯛꯏꯗꯨꯗꯤ ꯌꯥꯗꯦ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯅꯣ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯩ ꯁꯥꯎꯕꯅꯤ ꯊꯝꯃꯒꯦ ꯁꯥꯎꯕꯤꯒꯤꯅꯣ ꯑꯩ ꯑꯁꯦꯡꯕ ꯑꯩ ꯇꯧꯖꯔꯒꯦ ꯍꯟꯖꯟ ꯇꯧꯔꯗꯤ ꯅꯪ ꯕ꯭ꯂꯣꯛ ꯊꯝꯒꯅꯤ ꯕ꯭ꯂꯣꯛ ꯊꯝꯃꯁꯨ ꯁꯤꯁꯇꯔ ꯅꯝꯕꯔ ꯑꯃꯗꯤ ꯑꯃꯨꯛ ꯇꯧꯔꯛꯑ ꯂꯣꯏꯔꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯣꯏ ꯊꯝꯃꯦ ꯊꯝꯈꯤꯅꯣ ꯑꯩ ꯑꯁꯦꯡꯕ ꯊꯝꯈꯤꯅꯣ ꯁꯤꯁꯇꯔ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯣꯕ
ꯁꯤꯁꯇꯔꯁꯨ ꯀꯧꯋꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯗꯣ ꯃꯤꯡꯁꯤ ꯁꯦꯝꯗꯣꯛꯆꯔꯒꯦ ꯅꯟꯗꯤꯇꯥ ꯑꯗꯨꯝ ꯀꯧꯔꯛꯑꯒꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯁꯨ ꯍꯟꯕ ꯅꯠꯇꯦꯕ ꯀ꯭ꯂꯥꯁ ꯑꯃꯈꯛꯇꯪ ꯍꯦꯟꯈꯤꯕꯅꯤꯅꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯟꯗꯤꯇꯥ ꯆꯥꯔꯕꯣ ꯍꯖꯝ ꯑꯣꯏꯅ ꯈꯟꯕ꯭ꯔꯕ ꯇꯨꯝꯅꯕ ꯑꯩꯕꯨ ꯑꯁ ꯈꯥꯏꯔꯕ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦꯗ ꯑꯩ ꯑꯗꯣ ꯌꯥꯏꯗ ꯍꯥꯏꯕꯤꯌꯣ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯌꯥꯗꯦ ꯊꯝꯃꯦ ꯊꯝꯒꯦꯅ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯕ꯭ꯂꯣꯛ ꯇꯧꯒꯅꯤ ꯇꯧꯔꯛꯈꯤꯅꯤ ꯊꯝꯒꯦꯅ ꯊꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯍꯥꯟꯕꯗꯤ ꯅꯝꯖꯕꯅꯦ ꯑꯗꯣ ꯍꯩꯇꯦꯕ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯗ ꯍꯥꯏꯗꯤ ꯋꯥꯁꯦ ꯉꯥꯡꯕ ꯍꯩꯇꯦꯕ ꯑꯩ ꯀꯌꯥ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤꯗ ꯐꯖꯅ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯐꯣꯜꯗꯗꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯕ꯭ꯂꯣꯛ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯜꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯅꯝꯕꯔꯁꯦ ꯃꯥ ꯁꯦꯞ ꯇꯧ ꯅꯝꯕꯔꯗꯤ ꯌꯥꯏ ꯑꯗꯣ ꯍꯜꯂꯣ ꯆꯦ ꯅꯟꯗꯤꯇꯥ ꯍꯜꯂꯣ ꯆꯦ ꯅꯟꯗꯤꯇꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁ ꯀ꯭ꯂꯥꯁ ꯌꯥꯎꯋꯦ ꯆꯥꯛꯁꯨ ꯊꯣꯡꯉꯦ ꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯥꯎ ꯑꯩꯈꯣꯏ ꯆꯦꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯄꯛꯇꯕ ꯑꯩꯅ ꯍꯥꯏꯌꯣ ꯇꯤꯟꯖꯥꯅꯤꯌꯣ ꯑꯩꯈꯣꯏꯁꯤꯅ ꯁꯦꯟꯖꯥ ꯄ꯭ꯔꯦꯝ ꯇꯧꯁꯜꯂꯣꯅ ꯑꯩꯅ ꯇꯧꯔꯛꯄꯅꯦ ꯌꯥꯔꯣꯏ ꯍꯥꯏꯖꯜꯂꯛꯑꯦ ꯅꯩꯇꯥ ꯐꯣꯇꯣ ꯐꯖꯕ ꯑꯃ ꯊꯥꯔꯛꯑꯣ ꯍꯣꯔꯦꯟ ꯍꯥꯞꯈꯤꯅꯕ ꯁꯤ ꯑꯩ ꯅꯥꯛꯇ ꯂꯩꯔ ꯇꯧꯖꯔꯛꯑꯒꯦ ꯁꯦ ꯑꯃꯨꯛ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯑꯣꯜꯂꯛꯇꯣꯏꯅꯤꯅꯦ ꯅꯪꯕꯣ ꯑꯣ ꯃꯌꯥꯝ ꯑꯗꯣ ꯄ꯭ꯔꯦꯡꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯍꯥꯟꯕꯅꯤꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯀꯌꯥ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯏꯔꯤꯁꯤꯅ ꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ